ꯂꯨꯛ ꯄꯟꯗꯨꯞ 8 ꯄꯗ 1 ꯌꯥꯡꯈꯩ ꯐꯥꯎꯕ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨꯒꯤ ꯊꯥꯖꯕ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯃꯤꯁꯤꯡꯗ ꯍꯥꯏꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛꯅ ꯀꯐꯔꯅꯥꯍꯨꯝꯗ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯅꯥꯏ ꯑꯃ ꯅꯥꯗꯨꯅ ꯁꯤꯒꯗꯧꯔꯝꯃꯤ꯫ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯃꯔꯝ ꯇꯥꯗꯨꯅ ꯌꯍꯨꯗꯤꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨ ꯐꯍꯟꯕꯤꯅꯕ ꯃꯈꯣꯏꯕꯨ ꯍꯥꯏꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯀꯟꯅ ꯍꯥꯏꯖꯈꯤ, "ꯃꯍꯥꯛꯀꯤꯗꯃꯛ ꯅꯍꯥꯛꯅ ꯇꯧꯕꯤꯕ ꯃꯇꯤꯛ ꯆꯥꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯕꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯅꯥꯒꯣꯒ ꯑꯃ ꯁꯥꯕꯤꯔꯦ꯫" ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯕꯗ ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯃꯔꯨꯞꯁꯤꯡ ꯊꯥꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯅꯁꯥꯕꯨ ꯑꯃꯨꯛ ꯋꯥꯍꯟꯕꯤꯔꯒꯅꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯏꯇꯤꯛ ꯆꯥꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯄ ꯏꯇꯤꯛ ꯆꯥꯕꯅꯤ ꯍꯥꯏꯕ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯋꯥ ꯑꯗꯨꯇ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏꯒꯤ ꯑꯅꯥꯕ ꯐꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯇꯤꯛ ꯂꯩꯕ ꯃꯄꯨ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯂꯥꯟꯃꯤꯁꯤꯡ ꯂꯩ꯫ ꯑꯩꯅ ꯃꯤ ꯑꯃꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯂꯤ, ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯂꯥꯛꯎ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏꯗ ꯃꯁꯤ ꯇꯧ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯏ꯫ ꯖꯤꯁꯨꯅ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯉꯣꯟꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯈꯤ, "ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯑꯩꯅ ꯏꯖꯔꯦꯜꯗ ꯐꯥꯎꯕ ꯑꯁꯨꯛ ꯊꯥꯖꯕ ꯆꯦꯠꯄ ꯃꯤ ꯐꯪꯗ꯭ꯔꯤ꯫" ꯂꯥꯟꯃꯤ 100ꯒꯤ ꯃꯄꯨꯒꯤ ꯄꯥꯎ ꯄꯨꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯥꯗꯨꯅ ꯂꯩꯍꯧꯕ ꯃꯅꯥꯏ ꯑꯗꯨ ꯐꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥ ꯍꯤꯡꯒꯠꯍꯟꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯊꯣꯛꯈꯤ꯫ ꯊꯨꯅꯃꯛ ꯖꯤꯁꯨꯅ ꯅꯥꯌꯤꯟ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯃꯁꯨꯡ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯅꯛꯁꯤꯜꯂꯛꯂꯕꯗ ꯌꯦꯡꯉꯨ, ꯑꯁꯤꯕ ꯃꯤ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯀꯞꯀꯅꯨ꯫" ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨ ꯑꯗꯨ ꯁꯣꯛꯄꯗ ꯀꯨ ꯄꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯄꯥꯈꯪ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯍꯧꯒꯠꯂꯨ꯫" ꯑꯁꯤꯕ ꯃꯤ ꯑꯗꯨꯅ ꯐꯝꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯃꯃꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯊꯣꯏꯕ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯐꯥꯎꯔꯛꯂꯦ꯫ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯄꯥꯎ ꯑꯁꯤ ꯖꯨꯗꯤꯌꯥ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯝꯁꯤꯡꯗ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ꯫ ꯌꯣꯍꯥꯟꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯣꯍꯥꯟꯗ ꯇꯝꯂꯝꯃꯤ꯫" ꯖꯤꯁꯨ ꯑꯃꯁꯨꯡ ꯕꯞꯇꯥꯏꯖ ꯇꯧꯕ ꯌꯣꯍꯥꯟ꯫ ꯌꯣꯍꯥꯟꯅ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯦꯕꯣꯛ 2 ꯃꯅꯥꯛꯇ ꯀꯧꯗꯨꯅ, "ꯂꯦꯡꯕꯤꯔꯛꯀꯗꯕ ꯃꯍꯥꯛ ꯑꯗꯨ ꯅꯍꯥꯛꯂ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯉꯥꯏꯈꯤꯒꯗ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯅꯕ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯈꯤ, "ꯕꯞꯇꯥꯏꯖ ꯇꯧꯕ ꯌꯣꯍꯥꯟꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯦꯡꯕꯤꯔꯛꯀꯗꯕ ꯃꯍꯥꯛ ꯑꯗꯨ ꯅꯍꯥꯛꯂ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯉꯥꯏꯈꯤꯒꯗ꯭ꯔꯥ?" ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯗ ꯖꯤꯁꯨꯅ ꯑꯅꯥꯕ ꯀꯌꯥ, ꯂꯩꯅꯥ ꯀꯌా ꯑꯃꯁꯨꯡ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯕ ꯀꯌꯥꯕꯨ ꯐꯍꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠ ꯇꯥꯡꯕ ꯀꯌꯥ ꯎꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯌꯣꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯎꯔꯕ ꯑꯃꯁꯨꯡ ꯇꯥꯔꯕ ꯑꯁꯤ ꯇꯝꯃꯨ꯫
Mamit tangbaꯁꯤꯡꯅ ꯎꯕ ꯐꯪꯖꯔꯦ, ꯃꯈꯣꯡ ꯇꯦꯛꯄꯁꯤꯡꯅ ꯆꯠꯄ ꯉꯝꯖꯔꯦ, ꯀꯨꯁꯇꯤ ꯊꯨꯡꯕꯁꯤꯡ ꯁꯦꯡꯖꯔꯦ, ꯃꯅꯥ ꯄꯪꯕꯁꯤꯡꯅ ꯇꯥꯖꯔꯦ ꯑꯃꯁꯨꯡ ꯑꯁꯤꯕꯁꯤꯡꯕꯨ ꯍꯤꯡꯒꯠꯍꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯈꯨꯗꯤ ꯊꯤꯗꯕ ꯃꯍꯥꯛ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯌꯣꯍꯥꯟꯒꯤ ꯄꯥꯎ ꯄꯨꯕꯁꯤꯡꯅ ꯆꯠꯈ꯭ꯔꯕꯗ ꯌꯤꯁꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯣꯍꯥꯟꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯅꯈꯣꯏꯅ ꯂꯝꯍꯥꯡꯗ ꯀꯔꯤ ꯌꯦꯡꯕ ꯆꯠꯂꯨꯕꯒꯦ? ꯅꯨꯡꯁꯤꯠꯅ ꯂꯦꯡꯍꯜꯂꯤꯕ ꯁꯤꯡꯎꯠ ꯄꯥꯝꯕꯤ ꯑꯃꯕꯨꯔꯥ? ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯌꯦꯡꯕ ꯆꯠꯂꯨꯕꯒꯦ? ꯑꯐꯕ ꯐꯤ ꯁꯦꯠꯄ ꯃꯤ ꯑꯃꯕꯨꯔꯥ? ꯌꯦꯡꯉꯨ, ꯃꯃꯜ ꯌꯥꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯁꯨꯡ ꯀꯦ ꯃꯧꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯀꯣꯅꯨꯡꯁꯤꯡꯗ ꯂꯩ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤ ꯌꯦꯡꯕ ꯆꯠꯂꯨꯕꯒꯦ? ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃꯕꯨꯔꯥ? ꯍꯣꯏ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯍꯥꯛꯇꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯗꯒꯤ ꯍꯦꯜꯂꯤ꯫ ꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯑꯩꯒꯤ ꯄꯥꯎ ꯄꯨꯕ ꯃꯤ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯊꯥꯔꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯨꯄꯤꯁꯤꯡꯅ ꯄꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯣꯍꯥꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯇꯩ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯍꯥꯛ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯈꯁꯅꯥ ꯊꯧꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯕꯞꯇꯥꯏꯖ ꯇꯧꯕ ꯌꯣꯍꯥꯟꯗꯒꯤ ꯕꯞꯇꯥꯏꯖ ꯂꯧꯈ꯭ꯔꯕ ꯃꯔꯝꯅ ꯏꯁ꯭ꯋꯔꯗꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯈꯁꯅꯥ ꯊꯧꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯕꯞꯇꯥꯏꯖ ꯇꯧꯕ ꯌꯣꯍꯥꯟꯗꯒꯤ ꯕꯞꯇꯥꯏꯖ ꯂꯧꯈ꯭ꯔꯕ ꯃꯔꯝꯅ ꯏꯁ꯭ꯋꯔꯗꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯌꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯐꯥꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯈꯪ ꯍꯩꯕꯁꯤꯡꯅꯗꯤ ꯌꯣꯍꯥꯟꯗꯒꯤ ꯕꯞꯇꯥꯏꯖ ꯂꯧꯗꯕ ꯃꯔꯝꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯒꯤꯗꯃꯛ ꯌꯥꯖꯈꯤꯗꯦ꯫ ꯑꯩꯅ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯗꯒꯦ? ꯃꯈꯣꯏ ꯀꯔꯤꯒ ꯃꯥꯟꯅꯕꯒꯦ? ꯃꯈꯣꯏꯗꯤ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯀꯧꯅꯗꯨꯅ ꯍꯥꯏ, "ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯕꯥꯁꯤ ꯈꯣꯡꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯖꯒꯣꯏ ꯁꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯇꯦꯡꯊꯥꯅꯥꯎꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯞꯇꯦ꯫ ꯃꯔꯝꯗꯤ ꯕꯞꯇꯥꯏꯖ ꯇꯧꯕ ꯌꯣꯍꯥꯟꯅ ꯇꯜꯁꯨ ꯆꯥꯗꯅ ꯌꯨꯁꯨ ꯊꯛꯇꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏ, ꯑꯩꯉꯣꯟꯗ ꯚꯨꯠ ꯂꯩ꯫ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯆꯥꯗꯨꯅ ꯑꯃꯁꯨꯡ ꯊꯛꯇꯨꯅ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏ, ꯌꯦꯡꯉꯨ, ꯅꯤꯄꯥ ꯑꯁꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯑꯃꯁꯨꯡ ꯌꯨ ꯉꯥꯎꯕꯅꯤ, ꯈꯁꯅꯥ ꯊꯧꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯄꯤꯁꯤꯡꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯆꯥ ꯄꯨꯝꯅꯃꯛꯅ ꯎꯠꯂꯤ꯫ ꯌꯤꯁꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯊꯥꯎ ꯇꯩꯕ꯫ ꯐꯥꯔꯤꯁꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯤꯁꯨꯕꯨ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯅꯕ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯥꯔꯤꯁꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯅꯕ ꯐꯝꯊꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯈꯨꯟ ꯑꯗꯨꯗ ꯄꯥꯞ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯤꯁꯨꯅ ꯐꯥꯔꯤꯁꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯇꯦꯕꯜ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯍꯥꯞꯄ ꯑꯦꯂꯥꯕꯥꯁꯇꯔꯒꯤ ꯅꯨꯡꯐꯨ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯃꯌꯥꯗ ꯇꯨꯡꯂꯣꯝꯗ ꯂꯦꯞꯇꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯤꯁꯨꯒꯤ ꯈꯣꯡ ꯑꯗꯨ ꯃꯄꯤꯅ ꯆꯣꯠꯍꯜꯂꯒ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯁꯝꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯤꯁꯨꯒꯤ ꯃꯈꯣꯡ ꯆꯨꯞꯂꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯗꯨꯅ ꯃꯈꯣꯡꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯌꯤꯁꯨꯕꯨ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ ꯐꯥꯔꯤꯁꯤ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯅꯤꯄꯥ ꯑꯁꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯣꯛꯂꯤꯕꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯄꯤꯅꯤ꯫ ꯌꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯁꯤꯃꯣꯟ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, "ꯒꯨꯔꯨ, ꯍꯥꯏꯕꯤꯌꯨ꯫"
ꯀꯅꯥꯒꯨꯝꯕ ꯁꯦꯜ ꯄꯨꯊꯣꯛꯄ ꯑꯃꯗꯒꯤ ꯁꯦꯜ ꯄꯨꯕ ꯃꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯗꯤꯅꯥꯔꯤ 500 ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯗꯤꯅꯥꯔꯤ 50 ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯂꯦꯝꯅ ꯀꯣꯛꯄꯤꯔꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯒꯗꯒꯦ? ꯁꯤꯃꯣꯟꯅ ꯈꯨꯝꯈꯤ, ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯣꯛꯄꯤꯈꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯒꯅꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯆꯨꯝꯅ ꯋꯥꯌꯦꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯃꯣꯟꯗ ꯍꯥꯏ, ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤ ꯎꯕ꯭ꯔꯥ? ꯑꯩꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ, ꯑꯩꯒꯤ ꯈꯣꯡ ꯍꯥꯝꯅꯕ ꯅꯍꯥꯛꯅ ꯏꯁꯤꯡ ꯄꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯤꯅ ꯑꯩꯒꯤ ꯈꯣꯡ ꯆꯥꯝꯊꯣꯛꯂꯦ ꯑꯃꯁꯨꯡ ꯃꯀꯣꯛꯀꯤ ꯃꯁꯝꯅ ꯑꯩꯒꯤ ꯈꯣꯡ ꯇꯩꯊꯣꯛꯂꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯨꯞꯄꯤꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯅ ꯆꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯣꯡ ꯆꯨꯞꯄ ꯂꯦꯞꯇ꯭ꯔꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯛ ꯊꯥꯎ ꯇꯩꯕꯤꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯈꯣꯡꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯇꯩꯕꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯄꯥꯞ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯄꯤꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯄꯥꯞ ꯈꯖꯤꯛꯇ ꯀꯣꯛꯄꯤꯈꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯖꯤꯛꯇꯃꯛ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯔꯦ꯫ ꯃꯍꯥꯛꯀ ꯆꯥꯅꯕ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯍꯧꯈꯤ, ꯄꯥꯞꯁꯤꯡ ꯐꯥꯎꯕ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯊꯥꯖꯕꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯔꯦ, ꯏꯪꯊꯅ ꯆꯠꯆꯈ꯭ꯔꯣ꯫ ꯂꯨꯛ ꯄꯟꯗꯨꯞ 9 ꯄꯗ 1 53 ꯐꯥꯎꯕ꯫ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯣꯛꯂꯩꯔꯦ, ꯃꯍꯥꯛꯅ ꯁꯍꯔ ꯈꯨꯗꯤꯡꯗ ꯑꯃꯁꯨꯡ ꯈꯨꯟ ꯈꯨꯟꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯕꯣꯛ 12ꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯆꯪꯂꯝꯕ ꯑꯃꯁꯨꯡ ꯑꯅꯥꯕꯁꯤꯡ ꯐꯍꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯈꯔ, ꯃꯉꯣꯟꯗꯒꯤ ꯚꯨꯠ 8 ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯦꯔꯤ ꯃꯒꯗꯥꯂꯤꯅꯤ, ꯑꯗꯨꯒ ꯍꯦꯔꯣꯗꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯥꯅꯕ ꯀꯨꯁꯥꯒꯤ ꯅꯨꯄꯤ ꯖꯣꯋꯥꯅ ꯑꯃꯁꯨꯡ ꯁꯨꯁꯥꯅꯥ, ꯃꯈꯣꯏ ꯑꯃꯁꯨꯡ ꯑꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝꯗꯒꯤ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯑꯗꯨꯒ ꯁꯍꯔ ꯀꯌꯥꯗꯒꯤ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯁꯤ ꯍꯥꯏꯈꯤ꯫ ꯃꯔꯨ ꯍꯨꯟꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯨ ꯍꯨꯟꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯔꯨ ꯍꯨꯟꯕꯗ ꯈꯔꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯈꯤ, ꯑꯗꯨꯒ ꯃꯗꯨ ꯈꯣꯡꯅ ꯅꯦꯠꯈꯥꯏꯈꯤ ꯑꯃꯁꯨꯡ ꯑꯇꯤꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯅ ꯃꯗꯨ ꯆꯥꯊꯣꯛꯈꯤ꯫ ꯈꯔꯅ ꯅꯨꯡꯂꯛꯇ ꯇꯥꯈꯤ, ꯃꯗꯨ ꯍꯦꯛ ꯍꯧꯔꯛꯄꯗ ꯂꯩꯅꯤꯟ ꯋꯥꯠꯄꯗꯒꯤ ꯈꯨꯏꯊꯈꯤ꯫ ꯈꯔꯅ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯇꯥꯈꯤ, ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡꯅ ꯃꯗꯨꯒ ꯍꯧꯃꯤꯟꯅꯔꯛꯇꯨꯅ ꯃꯗꯨ ꯅꯝꯍꯠꯈꯤ꯫ ꯑꯇꯣꯞꯄ ꯈꯔꯅ ꯑꯐꯕ ꯂꯩꯕꯥꯛꯇ ꯇꯥꯈꯤ, ꯃꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯅꯕ ꯅꯥꯀꯣꯡ ꯄꯥꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯁꯅꯨ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯉꯣꯟꯗ ꯍꯪꯒꯠꯆꯔꯛꯏ, ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯑꯔꯊ ꯀꯔꯤꯅꯣ? ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛꯀꯤ ꯑꯊꯨꯞꯄ ꯋꯥꯁꯤꯡ ꯑꯗꯨ ꯈꯪꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯗꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯍꯥꯏ꯫ ꯃꯁꯤ ꯃꯈꯣꯏꯅ ꯎꯅ ꯎꯅ ꯎꯗꯅꯕ ꯑꯃꯁꯨꯡ ꯇꯥꯅ ꯇꯥꯅ ꯈꯪꯗꯅꯕꯅꯤ꯫ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯑꯔꯊꯗꯤ ꯑꯁꯤꯅꯤ, ꯃꯔꯨ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯕ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯕꯁꯤꯡ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯖꯗꯅꯕ ꯑꯃꯁꯨꯡ ꯈꯟꯕꯤꯕ ꯐꯪꯗꯅꯕ ꯗꯤꯌꯥꯕꯣꯜꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥ ꯑꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯅꯨꯡ ꯃꯊꯛꯇ ꯇꯥꯕ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯔꯒ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯒꯤ
ꯃꯔꯥ ꯂꯨꯅ ꯇꯥꯗꯦ꯫ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯊꯥꯖꯔꯝꯂꯒ ꯑꯊꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯏ꯫ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯇꯥꯕ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈꯤꯕꯗ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕ ꯂꯟ-ꯊꯨꯝ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯃꯈꯣꯏꯕꯨ ꯅꯝꯍꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯍꯩꯖꯤꯡ ꯐꯥꯕ ꯃꯍꯩ ꯄꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯕꯥꯛꯇ ꯇꯥꯕ ꯃꯔꯨꯁꯤꯡ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯑꯐꯕ ꯊꯃꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯗꯨ ꯉꯥꯛꯇꯨꯅ ꯈꯥꯡ ꯍꯩꯅ ꯃꯍꯩ ꯌꯥꯜꯂꯤꯕ ꯃꯈꯣꯏ ꯑꯗꯨꯅꯤ꯫ ꯊꯥꯎꯃꯩꯒꯤ ꯄꯥꯟꯗꯝ: ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯎꯃꯩ ꯆꯨꯈꯠꯂꯒ ꯊꯨꯝꯃꯣꯛꯅ ꯀꯨꯞꯁꯤꯟꯗꯦ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯀꯥꯡꯈꯗ ꯊꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯪꯂꯛꯄ ꯃꯈꯣꯏꯅ ꯃꯉꯥꯜ ꯑꯗꯨ ꯎꯅꯕ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯎꯃꯩ ꯃꯈꯣꯡ ꯃꯊꯛꯇ ꯊꯝꯃꯤ, ꯃꯔꯝꯗꯤ ꯐꯣꯡꯗꯣꯛꯂꯣꯏꯗꯕ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯈꯪꯂꯣꯏꯗꯕ ꯑꯃꯁꯨꯡ ꯃꯉꯥꯟꯗ ꯐꯣꯡꯗꯣꯛꯂꯣꯏꯗꯕ ꯑꯊꯨꯞꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯝꯅ ꯇꯥꯕ ꯆꯦꯛꯁꯤꯜꯂꯨ, ꯃꯔꯝꯗꯤ ꯑꯔꯩꯕ ꯃꯍꯥꯛ ꯑꯗꯨꯗ ꯍꯦꯟꯅ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯂꯩꯇꯕ ꯃꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯂꯩ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯀꯅꯤ꯫ ꯖꯤꯁꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡ꯫ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯒ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏ, "ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯃꯁꯨꯡ ꯅꯅꯥꯎꯁꯤꯡꯅ ꯅꯍꯥꯛꯀ ꯎꯅꯅꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯍꯥꯏꯕ ꯏꯟꯕ ꯃꯈꯣꯏ ꯑꯗꯨ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅꯤ꯫" ꯖꯤꯁꯨꯅ ꯅꯣꯡ-ꯅꯨꯡꯁꯤꯠ ꯈꯥꯝꯕ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤ ꯑꯃꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯑꯩꯈꯣꯏ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯁꯤ꯫" ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯤ ꯍꯣꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯤ ꯍꯣꯜꯂꯛꯄꯗ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯦ, ꯃꯗꯨꯗ ꯍꯤ ꯑꯗꯨ ꯏꯁꯤꯡ ꯊꯟꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ꯫ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯀꯟꯕ ꯏꯊꯛ-ꯏꯄꯣꯝ ꯑꯗꯨꯕꯨ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯦꯞꯈꯤ ꯑꯗꯨꯒ ꯇꯞꯊꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏ, "ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯀꯗꯥꯏꯗꯅꯣ?" ꯃꯗꯨꯗ ꯃꯈꯣꯏ ꯀꯤꯔꯦ ꯑꯃꯁꯨꯡ ꯏꯉꯛ-ꯉꯛꯂꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯛꯏ, "ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ? ꯃꯍꯥꯛꯅ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯏꯁꯤꯡꯗ ꯐꯥꯎꯕ ꯌꯥꯊꯪ ꯄꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥ ꯏꯜꯂꯤ꯫" ꯚꯨꯠ ꯆꯪꯕ ꯃꯤ ꯑꯃꯕꯨ ꯐꯍꯟꯕ꯫ ꯃꯈꯣꯏꯅ ꯒꯂꯤꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯒꯗꯥꯔꯥꯒꯤ ꯃꯤꯁꯤꯡꯒꯤ ꯂꯝ ꯇꯥꯟꯅ ꯍꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯀꯪꯐꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯍꯔ ꯑꯗꯨꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯚꯨꯠꯁꯤꯡ ꯆꯪꯂꯕ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯤꯁꯨ ꯁꯦꯠꯇꯦ, ꯌꯨꯝꯗꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯣꯡꯐꯝꯁꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯁꯤꯅ ꯖꯤꯁꯨꯕꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯇꯨꯊꯈꯤ ꯑꯃꯁꯨꯡ ꯂꯥꯎꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏ, "ꯋꯥꯡꯊꯣꯏꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ, ꯅꯍꯥꯛꯀ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯟꯖꯔꯤ, ꯑꯩꯕꯨ ꯋꯥꯍꯟꯕꯤꯒꯅꯨ꯫" ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯣꯠꯍꯩꯂꯥꯡ ꯑꯃꯁꯨꯡ ꯌꯣꯠꯍꯩ ꯐꯂꯥꯡ ꯆꯟꯗꯨꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯗꯠꯇꯨꯅ ꯚꯨꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯝꯍꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯂꯤꯖꯟ", ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯚꯨꯠ ꯌꯥꯝꯅ ꯆꯪꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯃꯈꯥ ꯅꯥꯏꯗꯕ ꯀꯣꯝꯗ ꯆꯠꯅꯕ ꯌꯥꯊꯪ ꯄꯤꯗꯅꯕ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯑꯣꯛ ꯁꯪꯒꯨ ꯑꯃ ꯆꯤꯡꯗ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ
ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯁꯤꯡ ꯑꯗꯨꯗ ꯆꯪꯍꯟꯕꯤꯅꯕ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯥꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯣꯛꯁꯤꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯣꯛ ꯁꯪꯒꯨ ꯑꯗꯨꯅ ꯑꯉꯝꯕ ꯑꯗꯨꯗ ꯀꯡꯉꯥꯎꯅꯗꯨꯅ ꯆꯦꯟꯊꯔꯛꯂꯒ ꯄꯥꯠꯇ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯑꯣꯛ ꯁꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯆꯦꯟꯈꯤꯗꯨꯅ ꯁꯍꯔ ꯑꯃꯁꯨꯡ ꯈꯨꯡꯒꯪꯗ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯁꯤꯡꯅ ꯌꯦꯡꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯚꯨꯠꯁꯤꯡ ꯆꯠꯊꯣꯛꯈꯤꯕ ꯃꯤ ꯑꯗꯨ ꯃꯐꯤ ꯁꯦꯠꯇꯨꯅ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯅ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏ ꯀꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯍꯧꯕꯁꯤꯡꯅꯁꯨ ꯚꯨꯠꯁꯤꯡ ꯆꯪꯂꯝꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯝꯅ ꯐꯍꯟꯕꯤꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯗ ꯇꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯒꯗꯥꯔꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝ ꯑꯄꯨꯝꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯕꯅ ꯊꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯤ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯚꯨꯠꯁꯤꯡ ꯆꯠꯊꯣꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ, ꯅꯌꯨꯝꯗ ꯍꯜꯂꯒ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤꯗꯃꯛ ꯀꯌꯥ ꯆꯥꯎꯕ ꯊꯕꯛ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯝꯃꯨꯆꯣ꯫ ꯑꯗꯨꯗꯒꯤ ꯅꯤꯄꯥ ꯑꯗꯨ ꯆꯠꯈꯤꯗꯨꯅ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯍꯔ ꯁꯤꯟꯊꯨꯡꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯏ ꯇꯥꯕꯤ ꯅꯨꯄꯤ꯫ ꯖꯤꯁꯨꯅ ꯍꯜꯂꯛꯂꯕꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎꯅ ꯑꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯖꯥꯏꯔꯁ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯌꯍꯨꯗꯤꯁꯤꯡꯒꯤ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯇꯨꯊꯖꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯆꯍꯤ 12 ꯁꯨꯔꯕꯤ ꯑꯃꯠꯇ ꯉꯥꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯒꯗꯧꯔꯦ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 12 ꯆꯨꯞꯅ ꯏ ꯇꯥꯔꯕꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯥꯏꯕꯁꯤꯡꯗ ꯇꯤꯡꯊꯣꯛꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯐꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯖꯤꯁꯨꯒꯤ ꯇꯨꯡꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯏ ꯇꯥꯔꯝꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯕꯨ ꯁꯣꯛꯈꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯄꯨꯝꯅꯃꯛꯅ ꯁꯣꯛꯇꯦ ꯍꯥꯏꯔꯕꯗ ꯄꯤꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯃꯤꯌꯥꯝꯅ ꯅꯍꯥꯛꯄꯨ ꯌꯣꯝꯁꯤꯟꯗꯨꯅ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏ, ꯑꯩꯕꯨ ꯁꯣꯛꯈꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯁꯣꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯖꯤꯁꯨꯒꯤ ꯃꯥꯡꯗ ꯇꯨꯊꯖꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯤ ꯃꯔꯝꯒꯤ ꯁꯣꯛꯈꯤꯕꯒꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯈꯨꯗꯛꯇ ꯐꯍꯟꯈꯤꯕ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ, ꯏꯆꯥꯅꯨꯄꯤ, ꯊꯧꯅꯥ ꯐꯧ, ꯅꯍꯥꯛꯀꯤ ꯊꯥꯖꯕꯅ ꯅꯍꯥꯛꯄꯨ ꯐꯍꯟꯕꯤꯔꯦ, ꯏꯪꯊꯅ ꯆꯠꯆꯈ꯭ꯔꯣ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯤꯅꯥꯒꯣꯒꯀꯤ ꯂꯨꯆꯤꯡꯕꯒꯤ ꯌꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯁꯤꯔꯦ, ꯒꯨꯔꯨꯕꯨ ꯋꯥꯍꯜꯂꯨꯔꯒꯅꯨ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯀꯤꯒꯅꯨ, ꯊꯥꯖꯧ, ꯃꯍꯥꯛꯄꯨ ꯐꯍꯟꯕꯤꯒꯅꯤ꯫ ꯖꯤꯁꯨꯅ ꯖꯥꯏꯔꯁꯀꯤ ꯌꯨꯝꯗ ꯊꯨꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯇꯔ, ꯖꯥꯀꯣꯕ, ꯖꯣꯍꯥꯟ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯞꯅꯔꯝꯃꯤ ꯑꯃꯁꯨꯡ ꯇꯦꯡꯊꯥꯅꯥꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯀꯞꯀꯅꯨ, ꯃꯍꯥꯛ ꯁꯤꯗꯦ, ꯑꯗꯨꯕꯨ ꯇꯨꯝꯂꯤ꯫
ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤꯃꯆꯥ, ꯍꯧꯒꯠꯂꯨ"꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯜꯂꯛꯇꯨꯅ ꯈꯨꯗꯛꯇ ꯃꯍꯥꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯥꯅꯕ ꯈꯔ ꯄꯤꯅꯕ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯌꯥꯊꯪ ꯄꯤꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯅꯕ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯌꯥꯊꯪ ꯄꯤꯈꯤ꯫